Akashvani Imphal Wahengbam Rajesh na pau pajari ahanbada maroiba pau. Mukhyamantri Yumnang Khemchan hairi mikok thibik thabak loitriba phawba NRC update tawba yakiroi. Pradhan Mantri Narendra Modi gi pungningi wa Man Ki Baat ki sama 13 suba episode ngasi ayu pung 13 da Akashvani gi thongda sandokani. Amasung World Health Organization na Bangladesh da measles laina sandorliba asigi yenglaga Bharat amasung Myanmar gi ngamkhai paringching section bagi tangai fadaba lei hairi. Mukhyamantri Yumnang Khemchan hairi mikok thibagi thabak loitriba phawbadi National Register of Citizens NRC update tawba yade. Imphal gi Babuparada laiba Mukhyamantri Secretary ta ngarang pangthokkiba pawgi mifam amada Siri Khemchan hai miyamna pamliba asi mikok thibagi thabak chachatingai mamangda NRC update tawbani adubu masi tayonaba phibam ama chanaduna leiramle hiram masigi matangda Rajya Sarkarna seminar ama sinnabasu thaurang tawri. Mukhyamantri na hai Rajya sa Santi Purakuna tangdu laitaba thamba haibasi Sarkar asigi apambani. Sarkar haibasi Prajagini, Prajagi pendaba haibasi Sarkar haipam thokpani. Miyam punna wari saduna ayingba Manipur ama ohenaba honaminasi. Mang hai hiram khudimak punna phaminaduna wari sanaraga tathok chasin tawnarba matungda Santi Puraknaba honasi. Irang asina mahiroising school kathok kasinda aduki mati khudong chadaba mayokna hanbata natana nomagi chara tanjariba singda awaba saitheng pire miyamda appeal tawduna Mukhyamantri hai kanagumba sangsan sing khongjang sangsanringai gi mangoinana sarkar ga unaduna wa tanarbadi punamak gyan tanagani lebak asya santi puropangangani mang hai sarkar na santi pami haiduna miyam amasung CSO singna yadragadi santi puropangamloi santi puraknaba honabada wari sanasi Mukhyamantri na hai lebak santi puropoisi sarkar na santi pami haisu prajana CSO miyam sina punna yamina dagadi ku santi kamaina purakani santi puraknaba honabada wari sasi naikoi isu sisu wari saga losin minasi simai tamjage aduna sarkar si prajagini prajagi pendabaisi sarkar haibum thoi wari sasi ayingba Manipur ensi kuso naijari chhatra mayam gi pusida awaba sithing phangiba ku school kajaga to bati sasaga do mayam apan bale isi wari saraga ayingba mupur sene apun tawje. Security Force na Rajya asigi tongan mafam singda thihumbagi thabak amasung area domination gi thabak leptana chathari. National Highway 13 akanba seksil thoranga loinena nomada tangai padana changba polam sing puba gari chani kunlom pusillakre. Manipur Police ki cherola mana hai ngarang Imphal iski hata gola pati gi public hospital mayadigi mioi ama lokkubagi hidak kodiba bottle samyang khai konana phaki. Numit asimakta security force na gari taret khamduna plastic container nifunipan da hablamba petroleum gi pothok sing phagat pangam ki polam sing adu more tamna punaba honarambani hari. Amaromda Greater Imphal gi mafam kya da santi thugaina ba honabaga mari lenana maduda chena ba mioi taru police na fare hari. Pradhan Mantri Narendra Modi gi pungningi wa Man Ki Baat ki sama 13 suba episode ngasi ayu pung 13 da Akashvani gi thongda sandokani. Thauramasi AIR News, DD News, PMO amasung Information amadi Broadcasting Mantraloy gi YouTube channel singsu live streaming tawduna sandokani. Thauramasi LRS Surachanpur da su sandokani. Masigi Manipuri Wantok Pradhan Mantri na wangang ba hek loibaga Akashvani Imphal na sandokani masi ngasi numidang pung 9 da su amuk na sandokani. Dialect lol singdana hayeng sandokani. Tabiri ba pawasi Akashvani Imphal degini. World Health Organization WHO na Bangladesh asi measles laina paktang na sandropa yabagi akiba lai haina phongdorokli. WHO na hai hiramas ki matangda kudakta thabak lokhatpagi tangai fadaba leire. Organization asin hai laina asi thoropagi chang hengalaktuna lebak adugi jila humfu marigi manungda jila yangkhai nipan da paktang na sangdorakle. Maruina sahi manga gi makhad leba angang singdana hena naba thengnare. Authority na sahi asigi khaktada laina asina mioi chani ni phu hena siramba yai haina panari. Masigi matakta haukiba numit kharani asida mioi lising kya hospital da pokalaktuna laikatnari. Akhang ai singi paw matungina measles laina sandoropagi chang wanglagiba asi maruoina tika thabagi chang nembadagini hairi. WHO na Bangladesh ka yumnonariba Bharat amasung Myanmar gi ngamkhai paringda miyam chathok sasin tawbuna laina asi sandropa yabagi akiba lei haina phongdorokli. WHO na Bangladesh Sarkar da paktakna tika thadoknaba khanganbaga loinana surveillance hengat anduna rapid response team sing thajinaba pautak pikre.
Nongchup Bengal Bidan Sabha Mikhagi Anisuba Tankaki Board Kombagi Tabak Kamteng Nakale, Maroiba Rasniti Dol Singilu Singba Singna, Border Singi Puning Chingsina Bohonari, Makoina Rocho, Railina Singba Pangtokli. East Bardwangi Jamalpura Pangtopa Mikhagi Rally Amada Grihamantri Amit Shanhai, Mahaki Dolna, Rises Sarkar Parak Labadi, Uniform Civil Court Amasung Taretsuba Pay Commission Chanahangani. Masigi Matakta Matua Jati Singidamak Dol Asna Leptuna Lady Amadi, Nupi Singbo Asoy Engam Yaudana Chanhamgidamak, Lem na Bus Tonghangani. Hugli the Pangtopa Miangi Mitin Amada Ngaksel Mantri Rasna Singh Hai, Sarkari Hangduna Lady Pamsing, Nupi Singha Mensinabigi Kudong Chaba Pigani. BJP Lucingba JP Nadda, Nitin Nabin, Uttar Pradesh ki Mukhyamantri Yogi Adityanath, Assam ki Mukhyamantri Himanta Biswa Sarma Singbana, Raija Dugi Tongan Tongan Mafam Singh the Pangtopa Mikhagi Rally Singh da Saruk Yaki. Trinamool Congress Lucingbi Mamata Banerjee, Congress Lucingba Rahul Gandhi Nasu, Makoi ki Miraki Damat Bok Konki. Anisuba Tankaki Bot Lakliba Yumsa Kaisan Numita Tadanagani, Tankak Asida Punna, Bidan Sabha Sit Samani, Punitoy the Bot Tadanagani. Apunba seats ani Marpudra Marigi, Manunda seats Samayang Kaintogi Mikal Tasi Kulumdoida Tadanaki, Bot Me Marida Masing Tigani. Lebak Sinba Tungbada LPG yauna petroleum ki potok sing apan balai tena panganaba sarkar na thorang kaya paikatli kendra ki petroleum amasung natural gas mantraloin hai yumthong da LPG pangan bahai basi sarkar ki khwaidigi mangjil thana paikakadaba thabak ni haujimaki oina LPG distributors sing degi LPG leitabagi pau phangde online ki kutang da LPG cylinder booking tawgi changcha da marfudrama pan yaure aduga OTP ki kutang da LPG cylinder phangan bagi changsu cha da marfuda mari dasmik manga yaure Mantraloin Hai Sahi Asigi Mars Tigi Hauji Paubada PNG connection lag manga lising kuntra taruk hena pikre masigi matakta anoba PNG connection gi damag customer lag taruk henbana register taurakle Indian Premier League cricket ki ngarang Nai Delhi gi Arun Jaitley Stadium da sanakiba match amada Punjab Kings na Delhi Capitals pu wicket tareta toiki atopa match amada Joypur gi Sawai Man Singh Stadium da sanakiba match amadana Sunrisers Hyderabad na Rajasthan Royals pu wicket manga da toiki ngasi Chennai Super Kings amasung Gujarat Titans amadi Lucknow Super Giants amasung Kolkata Knight Riders sanagani ngasi phongba pausi singi maroi pausi ngi hauji Kshetrimayum Ganga lere Ganga Thagasari Rajesh Kokomina Sindu Namiyam Greli Chatkibagi Pau, Ing Tapa Puraknaba stakeholder Pumnamaka, Wari Sananaba, Chief Minister and Apil Taukiba Amadi, Trong Laubiki Mihatizanaba, NIAG experts in examine Taukibagi Pau, Nangasi Pongba Pau Sessingi Maru Eba Pausing Oiri. Maike Kayadagi, Miamna, CM da Wahang Taret Hangba Sangsinaraki Haina, Sanga Express Manipuri Edition gi banner headline Tauri. Huyalan Pauda, Kokomi Amasung Miamna, Lengak ta Hangba, Wahang Taretki, Serol Pisinaba, Thomzin Narakbada, Lanpanga Pankak Nakre, Miam Tang Haibada, Imphal Manungda, Tiar Gas Kapagi Makol, Amasung Maikuna, Big Tan Krehaina banner headline Tauri. Pawasi Tungan Bamong the headline Piduna, Nasi Pongba Pause Ayambada, Hanba, headline Tauduna Pongnari. Government Kokomi na Hangliba, Wahang Taretki Paukum Pikre, Haiba Pau, Pongna Pongi, and Isbe headline Tauri. Trong Laubi Amasung Gelmon Gimihat NIA Amasung forensic experts na examine tokre haiba pau huyalan paugi ahan belamaida machu sangduna phongli pau asi atei pause singdasu ahan belamaida phongba thengnare AR gi thongda nupi ani sokle TNL na condemn tokre haiba pau sanga express edition ani mukta phongli pau asi pause atei dasu maru aiba pau oina phongli khongjom lal gi athoba singda haikat lekat tamduna ngasi gi mirol na ningsingli haiba pau Sanga Express English Edition Sanalai Park People's Chronicle gi anchor kalam da phongli Dr. Moirang Them Danabida London dagi diabetes mellitus layang gi damak fellowship pirak le haba pauma naharol gi thaudang pause gi ahan bela mai da phongli Rajesh Thagachari Ganga Arubeda Maruba Pau Mukhyamantri Yumnang Khemchan Hari Mikok Tibagi Thabak Loidriba Phawbadi NRC update tawba yakiroi Pradhanmantri Narendra Modi gi pukningi wa Man ki Baat ki sama kuntrahum doi suba episode ngasi ayuk pung 13 da Akashvani gi thongda sandokani amasung World Health Organization na Bangladesh da measles laina sandoriba asigi yenglaga Bharat amasung Myanmar gi ngangkhai paringsing section bagi tangai phadaba lei hairi Paulo jare